पाउसेदी युम्पक ओइबा मरोइबा पाउ खरा अपडेट तौजरी NSU खोंजंग चंगचिन बसिंग तनखाइख्रे यानाबा पुरख्रे युम मंगा थुगाइरमले खुंजा तारेत सोकले इम्फाल वेस्ट डिस्ट्रिक्ट की संगमाई असेंबली कंस्टिट्युएंसी की मनुंग चनबल लैमा खुंजिंग मांगदा ngarang numitang pung tarit makairum tabada masak khangdaba myoising na jum manga thugairam bagal loinana khunja tarit lom asok apan nangkhre thaudok thapung degi pangba pauna ai masak khangdaba myoising aduna nung thajin thuna amadi nauri kapsin thuna landaba ki mathakta yumsing adu tesu akai atoi thogalamki masak khangdaba myoising adu akoiba manipuri londa ka henba hoiwata sindaduna law khongbagi mathakta thawang adu chatharambane laima koksing bangi village secretary moirangthim Ravichandran ai Gram Panchayat member amagi mayumda miyam puntuna leiringai dan nauri kapsilapane thaudok adu ngarange aduna ahan banate aina palladuna mamangda lai haraupungda nungna landabaki thaudok kya laikre aduba ikoina makhatana pamdaba thaudok thoktanaba aiduna domina jasenaba purakpana ayambani aiba wafam thamke ngarangi thaudok aduda punna khunja taret lom choke makoigi manungda ani di masak khangdaba miyoini miyosing aduna faraga purakpane atei dinung amadi naurina panbane Purakpada gi soklabasing adu di irumbam Purnachandra Chahi yang manga amasung Iqbal Hussein Chahi kunmari irom surabane thaudok aduna maram oidun khunja khara Maru Oina Nupi angang sing chapagada mapam dal laiba mari mata sing gi jumda changgapam lawduna laina khre aina su makna phongtorakhe Ravichandra na ai leima khungsing mang Yaona akoibada lairiba khunggang purmak Imphal West district ki manung challe masi government land record adum yaurabani amadi khunggang purmak SDC changmaida lamgi tax thiri bani aiwa wafam tamladuna Adu bachingmi sing tarabadi jum ani om hek subaga kulapa mai hekta thoraki assembly constituency chu amadi district chu hekta thohan oiki aina magna makhatana phongtoraki state government na athuba matam da miyak changpi thon athuba matam da demarcation toraga wathu asi lotion ba pami aina chu magna phongdokhe atop pau amadana Koyla gi Wathokta Meghalaya gi BJP na ex home minister Jems Sangma Fanaba demand Toukhre Meghalaya ana home minister Jems Sangma Yaona lona jada bamong de Koyla puthok pasin tawbada general bimhoising khudakta Fanaba Meghalaya BJP na demand Toukhre Assam police na thengar khiba illegal coal racket chenaba mioising home minister lahakmen rimbu na khudakta phagada bani aike Wathokta sida power minister Jems ke Sangma chenai habase khangar club matam asida home minister na tawning bada tawduna anagi home minister asiba kananaba phone aroida bani aina BJP gi vice president Bernard Marakna statement amada phangdokhe GSADC gi Wathoksing CBI ba inquiry to honbagi home minister na jade aina maral siba ka loina marak mahakna haiki madude lona jada bathabak sing dama khoi chenaba oibana adugumba Wathoksing da CBI ba inquiry to honje aibada makhoina janing da oiba yai mana makhata na haiki madude anagi home minister Jems Sangma lona yada ba maungda Koyla puthok pasin tawda chenaba gi damak department asidagi lauthoki ba oirba su mahakna hojik su makhata na Koyla gi mafia network control tawbagi maung chathare miyam amusung coalition partner sing bo exploit tawbagi maral leiraba awangba thaki miyosing arimbun losal loidabane karigumba Jems Sangma lona jada mongda Koyla thadok thajin tawbada chenar ba thoklabadi mahakpo atei miyosing loina na khudakta phagadabani aina magna demand tawre SI recruitment Wathokta 21 ani amaso phare Assam Police ki Sub Inspector SI Leibi Wathokta Mari Leinana Irai Nomita Police na 21 ani amaso phagatkhre case atugi maru iba 21 ani gi manungda am oiriba Sarwa Sharma Assam Police ki crime branch amasung CID apunba team amana phake amasung Rabun Ajarika Habisna Nalbari Police na phake CID amadi crime branch ki officing ki team amana Sharma bo Guwahati de leiba Lokpriya Gopinath Bordoloi International Airport LGB Aida phake mak Lucknow dagi thunglaki baga phake bane haukiba numit tara mangani asi mahak koilo lotuna dairakibane case adugi atopa 21 am oiriba Rabul Ajarika Nalbari dagi phake mag SI examination aduba conduct dokiba agency akhoi telecommunication gi shareholder amane sourcing gi matung ina mahak wang pong satana bagina magta Guwahati da puraklagane Brinda na phan Tourakpa criminal petition gi notice issue Toukhre Manipur Police Department ki additional SP Thongnokjom Brinda na petitioner oiduna High Court of Manipur da file Tourakpa criminal petition amma court da lokol aga khanaraba matung ta petition asigi respondents gi marakta gi number 1 State of Manipur da notice issue Toukhre petitioner criminal petition asigi number 22 of 2020 de petition asi State of Manipur Yaona bari laina ba police officer sing amasong ladai Meoi amaga punda manga bo respondent oina council laga makhoi ki matakta file tawrakibane Matter asing asi justice hanta bimol ki pans ki cause list ki item number 1 de list tawkhe court na case asi lokholakpada petitioner ki maikai de council M gune dhona saruk yakhe loina na petitioner ki wakasing taraba matung da court na
respondent number 1 da Seoul Mari Giman da Pakom Pirkadaba notice issue Toukhre. Court na issue Toupa notice as respondent number 1 State of Manipur gi Meitei da Leibi Assistant Advocate General M Rabina Rarida accept Toukhre. Court ki notice asi Toukhre badagi case asi mathang thagi mari da amuk handa list tawna ba direction pikhe. Loina na case asi ki party punamakta makhoi gi counter objection natragna affidavit sing fan tawruk na bagi Liberty Court na pikhe. Petitioner की petition asi Chahi khara ki mamang da mari dena police ke report gi close toxin khaba case amaba police na nauna revive tawjagi aijar ki bada ayaba pi ki pa subordinate court amagi order bo challenge tawdar duna High Court of Manipur da file tawrakhi bane maraga sida commando persons ki Yaona Meoi taraga taruk Chennaba Pallel drug case MPS officer ama cross examination Toukhre ngasi dagi na sahi tarit henbagi mamang kumja Sokle singan hitarahum dagi April kun gani panda aina thinglaba drug mayam more tamna pusinan na buhod narambani Aduna Thoban District Police Commando ki team amana Pallel dagi phakat ki ba case ki while da masigi prosecution witness PW oiba Manipur Police Service ke officer ama ku na cross examination tawki bagat loidana makpo case asidagi discharge Toukhre cross examination na case asigi while chatar liba special judge NDNPS first track court Manipur da pangthoki bane Nakalamoromda Varada Leibi Nupi Macha amada yengba nungaitaba thong chaturubani aiba Yumbu jail da thajinkre masama ki asan babara gi jumda thambi sahi taraga turum gi Nupi Macha amada Meoi big ikai khumnari ba akjang gi saruk yengba nungaitaba mongda utlubani aiba bara adugi Yumbu singjambai thokjom laikai dagi khoistom ibo hal sahi yangkai gani pan apokpa laikhitraba ki ais omorbo special judge boxo Imphal West na si jail da thajinkre Thakdok asigi matang da class 10 da tamlibi sahi tara taruki Nupi Macha asigi apakwina lampentet laiba women police station Imphal West da wakalakpadagi police na FIR star tawduna pokso ek ki under section 8 ki makada investigation chatharakhe apokpina police da wakalakhibadi mahagi machanupi asina baragi jum adugi bathroom dagi thorakpa matamda 21 asina yengban waitaba thong utkhe asigamba thawdok sing da natana 21 asina victim asida toini yengban waitaba thawdok sing chathabada natana angak wafam kya phawba 21 asina phongdorakhe Police na thawdok asigi matangda 21 asiba tha asigi tarita pharaba matung numit humni ki police custody remand thamlakhe police custody remand loiraba matung asi special judge boxo Imphal West da 21 asibo pothoklaba matung court na Yumbu asibo judicial custody remand prayer gi damak tangasi jail da thajinkre mahiroi sing ki visa da kontra lawgani aibasi maram chade mahiroi guardian sing da ki phirep longna ba mifam pangtoklagani emsu Tha asigi manga da education S department na lockdown manungi oina private amadi added school kudimak na April thadagi hauraga mahiroi sing dagi thagi phi chada kontra lokot aba thoki order maram chade maram aduna mahiroi amadi guardian sing gi wakhallon longna ba mifam pangtoklagani aina emsu na khangal lakle All Manipur Students Union emsu gi publicity and information secretary lonpaut lobheng na thadurak pa serol amana hai thawng asi miyam gi interest oibana emsu na oppose tawduna lakli oirakli pa phibam asigi matang da kupna khanna naina bagidamak amade mahiroi sing ki parents guardian sing gi damak wakhalol amade perep lawina nabagi damak laklib October gi chachat taragi ayuk pung 13 taba matamda thangmaiban TM University campus da leiriba emsu headquarters da nongmagi oiba khanna naina ba mifam ama pangthoklagani mifam asida leiriba mahiroi sing ki welfare organization sing ki mihoching amadi mama mapa oiba singna saruk yabina nab appeal tawrakle Serol asina ai hokiba jun kun da thokiba education S department gi order gi taihona bada department masamang na abuk hanna anoba phirep ama lawrak tuna mahiroi sing dagi fees lawnaba yathang tawtharpa asi angakpa phawi amadi masi Manipur miyam amasung emsuna yabang amloi panbaya abadi mamang thaktagi hauna COVID-19 pandemic asigi lockdown manungi oina non working man singidi emsuna mahiroi khunai gi damak amadi wabana hakar lawnarpa matam Manipur miyam gi damak khallaga mahiroi singna fees lawidana ba haina lakna duna lakle masigi paringda paliba lengak asinachu haukiba tha kaya asida mahiroi sing dagi lockdown manungi oina thagi fees lawdana ba kayar hanna pherep lawkiba amade lawthokiba laikhre haire aroibada content sing asigi maroiba pau khara asi pau damjari ba Manipur local news YouTube channel amade Facebook page asidagi yengbir bu punamak pataga chari loinana channel asina tum da kanara badi subscribe like and share to ba kawi gunu punamak bu amukhanna thakachari